ngasi phongkhiba tungan manipuri sifongsinga masum thokiba thodo thoksingdigi maruibi ipausing meyamda thamjagi hanbada paunil kol pausi digi lokhasaraga additional SP Ops M Amit ki yumda satakhiba thawongbu Manipur Police ki maikei digi akan mamongda condemn tawkhre sakhangdaba khulai paiba kharana thasigi kunga tare ki numidang da Imphal West ki additional SP Ops M Amit ki yumda satakhiba thawongbu Manipur Police ki maikei digi akan mamongda condemn tawkhre thokiba thawdo gi matangna police ki maikeri gi investigation hore numit adu da lakhiba khulai ayamba recover tawri haina IGP Law and Order I ke muiban phungdokre babu parada leba Manipur Police Headquarter permission gunaba amada IG muiban hai amit pu mathau masakhangba police officer amani haina singthara duna ma ki punsida singnarakpa mati ma ki mingsa thinaba khulai paibisingna hona khiba yaning de haina phungdorokli thokriba thawdo gi horokphamni haiba wafam IGP asina marik sumna thamnaduna numit aduda not EOC da leiba government oil depot digi khulai paiba kharana ambassador car ani huranduna pukhibadegi additional SP Amit amadi Imphal West ki DTO OCP asawuga loinana commando team kharana tanaduna miyoi ama phaki thawdo gi matangna su FIR ama Imphal Police na lokhatuna thikatpa hoki thawdo gi makha tarakpo oina khulai paibisingna additional SP gi yumda laktuna yekai thugai bi gi thawdo satharakibane hairi atopa pa omna ngasi nong manini asida thokliba thawdo asida kanana noklaga yengli habadusu hangjinba phai Joy Kumar paunil khol pauksi degi I pauni lamdam sigi miyamna emotion da sakkumsi apaspa amuhana thamjilakpa president rule lerakpa tarabadi haujik wari basidagi ekwe amuke hen awaba tarakani khangmina si haina retired DGP Yumnam Joy Kumar na phungtokre Manipur numit khrani asida oirakliba law and order asiga mari leinana naurem thongda leiba National People's Party NPP gi office ta pangtokpa pawgi mifamda NPP gi National Vice President su oiriba Manipur gi DGP oiramba Yumnam Joy Kumar na makha taradun hai Manipur ngasi nomani ni asida thokliba thawdok sing asina Manipur tungda kari oirakpa yabagi amadi asiguma thawdo asida kanana noklaga yengli habdasu khangjinba phayaki hairiba thawdok sing asi kanagi khujul thorangdigi oihanbano haiba nainaba sungani Center ki agency kaya na kupna thijinba amadi yengsili haiba sisu khangminasi haujik thokliba sing asi nainariba Ministry of Home Affairs ki matungina handak irang asi anauba organization natragana loop kharana lorambani haina lorambayai hairiba loop sing asi unlawful organization haina lauthokna ba wapam nakli masida sunatana Manipur miyam punna hotna minaduna Manipur gi tampa ki mafam kharadagi lauthokiba apaspa amuhana hanjin hanana ba wapam sulakli Punama sida aikoigi kanaba sikarino thama pan henjilaglaba irang asigi woroisin amadi makhatana karamba khongthang sing sangsingadagi khanagadaba matam sida aikoi masal onsinaduna laiba sina aikoigi khwaidigi mangjabu oigane haki haujik Manipur gi oiriba phibam sida Manipur Police Commando khaktana Manipur ngakpa ngamgadra haibisi wang am oi matam amada muiba lakpa thingkiba Manipur Police Commando gi matik mayai adudagi awon makhara lakpa laikre Maram maduna Manipur Police Commando na Manipur ngakpa ngamloi masinatana maraiba ngakliba loop natragana organization singsu makhoi khaktana Manipur kan mangamloi tawriba thabak sing asi kupna khanthaminaraga thokliba irang asi amatu oina lepmina basangi Manipur thokliba thawdok mayam asi center na kupna yengsili amadi matam sangna yengduna leiriba si yaraktaba matam ama laktuna lakshilaktuna maitei pumba waminanaba siloi shaiki Ministry of Home Affairs na khanduna leiriba wapamasi group tawkhiba amadi madugi makhara president rule lakpa natragan aphaspa thamjilaktuna police army dagi laukhiba khulai lokhanana matik mayai sinarakpa tarabadi punamaki mangjo hoigani masi thoktraba Manipur gi tungi lambi semnana ba hona minase ngai hakki motion da satkumsi leiriba government su munna khantharaga kari tawgadagi habida tawbiyu police commando sing unaduna yanadana leiriba yananaba honariba amadi Shoktuna leiriba additional ASP ga unakhiba yamna thagali madu oiduna su geopolitics ki khut yauriba sida kupna khantapa mathoktai PR lakpana mangjagudoriba se akhoi khaktani koki gidi mangjaba leiru haki atopa pa omana Manipur gi mafam kya da maira paiduna khongjang sangsinkhre ngasi matam loiraba India lenga amasum koki lalauba singa taunariba suspension of operation su makhatana sangthaba madi sangdokpa yaroi haina Manipur gi mafam kya da Maira paidano khongjang sangsinbaga loinana kholau kya laukre
Khongjang asigi manungsa na ngarang numidang Wangjing gi tuan club sing maira pai bi amadi ahal sing na maira pai duna Khongjang sangsin khiba loinana khulau kya laukre Khongjang adu Wangjing irabut lamkhai hairok lamkhai da pullaga sangsin khip Khongjang adu kuki militant singa taunari besu sang thapa yaroi Manipur NRC satna halu long live Manipur long live kangleipa haibani singba khulau sing lauki Khongjang adu saruk yakiba SOC DEC Wangjing General Secretary Rosen Thongam Nahai Kokila Lobo Singasi Narco Terrorist Singni Hairaduna Makoy India Lenga Katonari Basi February Kungama Panda Matam Loiraba Suasi among Makata na Sang Tabatawigano Su Satnadraba Matamda Koki Militant Singasi Lakshan Wangamgani Haba Wapam Tamkip Nakalamaramda Mairagi Kongsat Asi Highway Paringamadi Tampak Lamdamgi Loising Loya Yauna Mapam Kiara Saki Atopa Paomana Milal na Manipur ki governor amadi minister bu thagalakli Mitai irol iek loina sirol apun malu milal kanglei pak na lamdam sida ngasi phaw lol amadi mayek sakot hanana ba hona duna lakpai ki manungsana hauji haujuk pangthok liba taragani thoi suba Manipur assembly ki manga suba session haudokpa ki thoramda lamdam sigi majority oiduna Fauna lol oiduna ngangnariba maitei lol amadi haujuk mahairoi singna master gi thak yauna tamlakraba mayek asina Manipur gi assembly haudokpada wa haudok oina pibina ba amadi assembly da satnariba se khudingmak mayekna satpinana ba Manipur gi governor Anusia Uike da mangjongna haukiba sasat February kun ing lisingani ka kunga marida memorandum ama pisinki madugi mahi oina assembly session hauba numit ngarang sasat February kungani pan English ngani ka kunga marida governor na lamdam sigi yauna lol oiriba mitei lol amadi India gi nipan suba schedule chalaba loinana Manipur gi official oiriba lol wa hogdok pibirakpa gi damak amadi Manipuri lol maitei lol bu awangbo thakta thamduna ikai khumnabi begi damak Manipur gi governor amadi minister bu thagatpa phongdorakli Loinana makhatana su lol amadi mayek sakot hananaba Manipur lengak ta tunganba sentang happy nana bhaija kibudu thabak oina pangthok pirakna ba hairi loinana handak Assam gi lengak na hokiba February kunga homda English ngani ga kunga marida Manipuri lol bu associate official language oina Assam gi district marida sakhang bikre district adudi Kasar Karimganja Hailakandi Hojai Assam lengana Assam da lediba Manipuri singi culture social and linguistic identity ngak na thamnana ba lobirakliba masigi matang na milal na sumangjongna Manipur lenga mani Assam lengak ta sie tha dona haijaba lekre masigi damak thabak oina pangthorakpada Assam gi minister Himanta Biswa Sharma madi magi cabinet minister singbusu milal gi mekedigi Assam lengak pu hainingai leitana thagalakli atopa paumuna Kanagumba khrana service ki matam loiraba karmasari singbu sai sangdok hananabani haiduna senkai thumkhaina singba sathai hairiba si JAC ga mari leinade matam gi oiba Manipur sarkar ki karmasari worker amasum pensioner sing gi oiba awat apa sing loinana atai mari leinaba demand sing punamak na singba sing gi damakta mai punana thabak tawjariba JAC of M2 amasum MGO na handak Manipur ki governor Anusia Uike sarkar ki karmasari sing senmi amasum pensioner sing ki awat apa sing asibu yengsenbinaba haijarubada mahakna lenga ki minister amadi chief secretary ani bu unaduna phongdok luna ba pautak pirakhi loinana karigumba lenga ki minister amasum chief secretary na wari sanaba madi khana nainabagi ayaba piraktrabadi Manipur ki governor masamakpu unanabagi damak amuhana laknaba khangalakhi Saira sida kanagumba kharana service ki matam loiraba karmasari singbu sahi sangdok hananabani haiduna senkai thumkhaina singbu sathai haina tari hairiba senkai thumkhaina singba si JAC of Amtuk amasum MGO gi mekedigi haikibaletti loinana kanagumba na satharaba tarabasu maduna karmasari singi moral hanthalakani haina JAC gi mekedigi thongdorakpa sirol amana phongdorakli Seoladuna makataradun hai JAC sina Manipur lengak ki mafamda haijakhibadi hauji haujuk pigedaba waliba DA amasum DR sara taragani 5% gi award pasibu pibina ba haijarubada lengak ki cabinet mifamna share laiti haiduna cabinet decision lobibigi mohta defer toroga lairibani Saira sida shell khainaraga service ki matam sangdu hangani haina tawribase angakpa phawi tawbutabu JAC of M2 amasum MGO na lengak te karmasari singi service ki matam asi atop sahi ani amaga sangdok pina na batham ki buwafam di lai hairi makasa tharak poina kangla pawri ge topa maroi ba paw khrana me hum degi thokiba irangi matam na center na inquiry committee sem dunu thijin ma khre masigi asum aran thengna bu se thengna khangmangam lagani chief minister
ngasi satakhiba Manipur Assembly mifamda hawkiba me ahumdagi thokiba kuki amasung mitei anigi kanglupki irang sida Manipur lengana tawriba thabak thoramsing khanganingbadagi homgi sarsu puriba Chief Minister N Berena 0 hour gi tungna athobi statement ama piraduna haikibada Manipur me ahumda mitei na est list sanba yaningda phongdoktuna achumna sinduna singda rally satkiba aduga ikan kanadana kuki singna mitei singda irang horakibadu yamna thajadaba mongda tawki thawong asi condemn tawi haibaga loina thawdo asigi marumda kana leibege kana na sinmano haiba center na tungan inquiry committee ka semdunu thijin bawkhre thenglabusu thengna thawdo asigi asum aran khangma ngamlagani haina Chief Minister na house ta phongdokre Chief Minister na makha taraduna house ta phongdokhibada mitei na ST demand tawriba si court ki order members sing laktuna Chief Minister ga wakhal taminaduna ingthaduna lekhi achum gi rally adu democracy satpani haiduna lengana samna lekhi adubu masigi ona tainabagi mawongda asoba irang thoktuna misimina yum kai mai thaduna miyam kaya awaba nangkibadugi asum aran thisinanaba center na thabak lokhat pawki May ahumgi matungda Chief Secretary DGP Security Advisor Center na haptuna lengak mateng pangduna lakli tungan ba level inquiry committee semkhre irang asida NIA CBI amadi Supreme Court na committee semduna kana thizali masigi asum aran khanglagani haiba wafam kaya Chief Minister na phongdokhi More Chusampura masum kangpokpi Central Armed Force State Force ga kusamnaduna thabak tawre singilamda sathok sasinda helicopter service thamle irang nanglaba mahiroi singidamak lengana paikhat payaba pangbiaba mateng pangduna lakli irang asiga mari leinana CBI amasum NIA na lakhotkiba FIR case singi halsoidna fangani nomagi sangraba yadraba polam kya railway minister na khongsang phabu puraktuna sana ba walandri haina Chief Minister na phongdokhi state asida irang khara name thaba horagle singkhong singyada state force amadi paramilitary force sing thamle haina relief camp leiriba singda tuan ba CSO singna mateng pibagi damakta CM na thakat phongdokhi makasa tharak poina to papao Minister Bishorjit ki Quater thomjinkhre MSPCL MSPDCL 2019 base multitasking staff MTS lobagi examination sahi manga helaba phawba haidoktana leiringai sera sida anobo thabak launabagi notice ama thokiba bu yaningdaba phongdoktuna ngasi JSC4 MSPDCL MSPCL 2019 completed candidate ki masing yamlaba member singna Power Minister su wariba TS Bishorjit ki official quarter da thomjinkhre JSC ki miyoi sing aduna minister ki quarter da thomjilakpa matam aduna minister masadi assembly mifam yauruna ba satkibana masa thengna ba phangkide khongjang adugi matang da JSC ki convener Abbas na hai sahi manga pharaba MTS lobagi examination ki phal haidoktana leiringai ngarang anoba thaba ama launabagi notification thokibasi laibak thibani lenga asigi khongthang asi yaba ngamloi matam sangna phal haidoktabana maram oiraga candidate singi marakta S bar oiba phawbu yawnari hiram asigi matangda mamangna Chief Minister yauna mani lainaba authority singda memorandum piduna phal haidoknaba khankraba sungasi phawbu thabakta onthoktri hainasu pendaba wafam kya phongdokhi amaromdana koki singa taunariba su makhatana sathadanaba assembly na warep laukre Home gi thausu puriba Chief Minister N Berena hauzik sathariba assembly gi nungthilgi matamda sathakhiba mifamda English ngani ge manga degi haukiba koki lalup singa sanariba suwasida ground rule thugairiba group badu su satnadanabagi sabad resolution lauraga center lengak ta tharagani wafam masinga si sathakhiba short duration discussion da tuan ba MLA singna pukhalakpa wafam da Chief Minister na phongdokhibani mifam maduru Chief Minister na hai haukiba January kunga manga da state cabinet na koki militant singa satnariba suwasi toknaba CE kiba wapam leiri haina phongdokhi short duration discussion asida hanagi Chief Minister oiramba opposition gi MLA o ibobi yauna MLA K Ranjit TS Lokeshwar KS Ibomsa Karamsyam TS Santi M Rameshwar amadi Minister Sushindro yauna koki lalobu singa sathariba thawong gi maramda PNW wapam kya sabara thamki loinana MLA sing aduna center da su abrogation taunaba warep lausi haina MLA sing discussion adu puthokhi atheng badang asigi mifamna su abrogation tawbuda house na warep lauduna ayaba pikre amaromdana mafam anida nomai kapsilamle wakat mifam phamkre ngarang ihing nungge matung pung 12 minute 10 ram tabada PWD gi hanagi EE oiramba thoidingjam barot sei humfuga mathu apakpa lekhidraba mohon gi khagempali panthak Finding Jam Lerak the Lebegi Yum the Sakang Nabasing and Numi round Kia Capsin Attack Sataramle
Thaudo Odu Miyamat Asu Apan Yabagi Paulate, Thaudo Odu Yening the Bafungdok to Nangasi Kagem Pali, Tiding Zamlerek, Miyam walk at me pam pam do not protest of Crate. Amaramda, Ngasi Ayuk Pung Taramatu Makairam Tavada, Pasway, Part 3 the Leva, Song Tap Nabas and Regium the Sakang Nabasing and Naway Ron Kaps in an attack Toramde. Tawangadu Yening the Bafungdok to Nangasi Pasway Part 3 da, Lam the Madugi Maira Pai be Madi Pasway, Toliyam Century Club Kusamnaduna walk at me pam satakre. Makasa Tarakpoina, Kanglai Paki Maira needs to get up a Maruiba Paukrana, Arambai Tenggol get thoumi mayumda hanakhre. Arambai Tenggol gi mathak Manipur police na handak laukhalagliba thaba asibu yamna kana yaning de bafungdok tuna ngasidagi hona Arambai Tenggol gi thoumi sing khul ngakpagi thabak thoram sing thadok tuna makhoi na hana leramba Arambai gi unit sing digi mapot mesa yom duna masa masa gi mayumda hana bawkhre Manipur police na laukhalagliba thaba asibu yaning de bafungdok tuna mapam khara su Arambai unit hangba leplagani Tha tara sumna khul ngakpagi thodang laudunu lakliba Arambai Tenggol gi thoumi singda makhatana kihanba Lep Kadabani Haina Maira Paibi Lup Kaya Sukashidigi Hona Kongjang Sanction Baukrep, Maira Paibi Imas in the Fundo Kibada, Arambai Tenggol, Manipur Prazangak Sinduna Lapani, Koki militants in the Satagada Tabak Tawong Singadu Arambai Tenggol, the Unsinduna, Sataribasi Yaning the Hina Sufondoki.